Image Paodam Yangir Singu, 100 Ramok Savolodina, Kurumjari. Nasigi, Morueva Pauda, BJP senior leader Amadi, Hani Finance Minister Arun Jetli, like Armed Forces Ex-Servicemen Welfare Association, Tawangi, Homak Suba, Mapu Kumontorum, Pamtokre. Loinana, Prime Minister Nana Modina, United Arab Emirates, Crown Prince Udakre. Mapung Pau, Lowidasi. BJP senior leader Amadi Hani Finance Minister Arun Jetli, Nasi, Numitung Momatung, Minute Tarit Chatpada, Delhi Amsel Lakidre, Mahak Masari Sahi Humbu Taruk Sukre, Mahak Tasi Mapanda, Delhi Amsel Pukatuna, Intensive Care Unit, ICU the Lake of Matung, Nasi Lakidani, Mark Inupi Sangita Amadi Machani, Rohan Namadi Sonali, Hundoklame. Arun Jetli Sok Singapore Samapan Yankai Toida, Ratan Prabhamsung, Maharaj Kishen Zetli Machawan Fangaki, Mahak Emergency Matamda Delhi students ki politics the yam active oike, Sri Ram College of Commerce ki listening with Samapan Hundra graduate lawyer Matunda, low degree funky. Mahaki University ki Sahida Mahak BJP student Wingama Oiba, Akhil Bharatiya Parishad ki member Oma Oivitanatana. Listening with Samapan Hundramari, the Delhi University Student Union President OIK. Indira Gandhi, the Prime Minister Oiba Matamgi, emergency Laptoki Matam the Mahak Ambla Zenda Lake, Matum the Mahak Tihar Zenda Lake, emergency Laptok Matum the Mahaki Career Loda Laptuna, Delhi High Court practice Toke, Tunda Supreme Court Lake, listening with Samapan Matpura official in a BJP Deoke, Mahak BP Singhi Sarkar Matamda, listening with Samapan Mapumapanda, additional Solicitor General India Oiduna listening with Sapan Motragi, but force scandal that Yamna Mumming Lay at Tabuk Mahak Party National Executive listening with Sapan Mograma the member Oike, listening with Sapan Modraka Mapange, Atal Berry Bas by Sarkari Matamda, Tatraundoi, Information and Broadcasting State Minister Oike. Bas by Namukana Paw Pirate Parade, Jet Lida, responsibility Piduna, Susma Swarazamadi, promote Mahasan Gurunina, spokesperson Oike. Mahak Lissingani Suna Mapanda Sarkar full-time Law Minister OIK. Magasi Pradhan Mantri Narendra Modi ki Yam Tajaba Misak Amani. Mahak Lissingani da Hanbo in a Rajya Sabha member OIK. Manmohan Singh Sarkari Matamda Mahak opposition Lusingo OIK. Lissingani Sumatra Mari election the Mai Paki Day Admopu Mahak Upper House ki through the Sarkari Yauke. Matamadu ki Mahaki Sahimangagi. Tam the Zetli the Ministry of Corporate Late Tobuga in the Ministry of Defense ki ahem research poke. Mahak like Hidabada, President, Vice President, Prime Minister, Home Minister, Defense Minister Amadi, Congress ki Lusingi Sanagantina Thomas Shokman White of Pondo Cray. Arun Zetli Manuna Hosik, Leba Hum Concerta, Bear Rail the Laiba, Pradhan Mantri, Concert do Tensin Bidanaba Kangan Cray, Pradhan Mantrina, Twitter Tal Papa Zelda. Arun Zetli Matam Supagi Oina Party ki Kalik Amadi long term Oina Nishingun Herogani Highway. Congress Kulu Singbi Sonaya Gandhina Arun Zetli in a lake that Tamo Shong Nawa Pondo Udana, Mahang Miang with the Piramba contribution to Nishinduna Lehorogani High. Arun Zetli Hayeng Digam Bom Kata Arun Matumam Pantogani Highway. And the government ki Hanagi Union Minister Oramba Masong BJP Lusingba Arun Zetli Nangasi Masayana Amadigi Lake Dabda Manipur Chief Minister and Birena Tamo Shok and White of Fondor Play. Chief Minister Tharupa condolence message the Adibade former Union Minister Arun Zetli Lake Dabda State Government Amadi Manipur Miang Hot Sinduna White of Fondor Play. Nasi Bharat Ima Mahaki Sinthaningai or Machama Mangjare Mahakasi Yamna Ikai Kuninga Oiba, Mu Amo Oibitanatana, Wang Fazaba, Haisingba, Joel Singba Amani, Mahana Lake Hidabada, Mahaki Mapamasi, Messinbada Awab or Hulagani. Arun Zetlina Lake Hidabda, Wow Pundo, Lorena, Lake Hidru, Imunuki Awasu, Sarugari, Heidi.
ngasi an ba nongai matung pung amaga minitra rom tar padwaida Thawal District Police ki SP Dr. S Ibumsa, Additional SP Law and Order Thawal TH Disorjit Singh, Additional SP Ops Sasinananda Soibam, Inspector N Sadananda OC CDO Thawal, Inspector N Jadumani OC Thawal BS amasong Thawal Police ki team amasong Additional CDO ki team ani yauna Paodam Kairambi Youth Club, Paodam Kairambi amasong Panthoibi Women Association Paodam Kairambi ki members sing yauna yamna singngai mong da Tata 207 DI ngo machu registration number MNO 6LA 262847 ase Paodam Kairambi ki Intervillage Road talakpada Paodam Kairambi mathak lekai gi mobile tower mra khamduna gari adu throw driver Muhammad Hussein sahi yak kuntha manga apokpa Zakir Hussein Thawal Wangkhem Muslim mamang lekai da leibasi wang pong chatawda gari adu da narcotic substance kara lotno pure haiba singnabadagi Thawal police station da kham thamlaga ayugi pung taruk tar padwaida gari adu porpa carpet makon samrom amam talak thokuna sektawda kg samyongi lupa lak ni phurongi oigedaba WI tablet sing haina singnaba packet kunmu phabangamle Makata na driver the wang pong chatawda driver Muhammad Hussein Hydropadagi Thawal Police ki SP na lusingba Additional SP Law and Order amadi Thawal PS ki Oshiyawa team amana Impal International Airport Tulihil Tan Satuna Airport ki mapandagi International Drug Smuggler Mr. QQ Naik Elias Abdul Rahim Sahi Kunchom Roy Apokpa Abdul Jabbar Kwamu Piles Moha Rangoon Myanmar Labor Mu Ema Airport ki gate ki fare Mangondagi India ki currency lupa Lising Humbu US dollar Sam Satpi Stra Manga Sama Satpi Kiat Ama mobile handset ani passport amasung atai documents sing phagat pangamle driver Muhammad Husseina Makatan Hydropadagi MD Ayub Khan Apopa MD Azizur Rahman Yaripok Wangkhem amasung MD Abdul Razak Apopa Abdul Hussein Yaripok Tulhil de Laiba narcotic substance sing putopusin tawada tawba me anisu phagat pangamle haire aduga akoina hariba 40 lakhs ki WI tablet singji akoina masi koigi market value haiba tare market value da akoina haiba haija taragadi akoi Superintendent of Anti Smuggling Unit Customs Division Imphal na ngasi thokiba press release amadu da akoina reference logjarakanda akoigi si rupees 400 crores masimu oigane na akoi expect tawi aduga masi akoi one of the akoi biggest hole in Northeast masi oigani na ai claim tawjari aduga koina tawriba koigi operation successful operation aduga biggest koi drug hole ama oiriba koigi Northeast ta oigane na koi thajariba koigi aduga mi su koi masida chingnaba international drug lord ama yauna mi mari phariba koi operation plan phajana torba operation asi koi IGP zone 1 koi Manipur gi koi Sri Clay Kongsai IPS ki makhada direct supervision makhada chathajarakpani Amrom desu ngarang thilpung mari rom tabda custom division Imphal gi anti smuggling unit ki kangbu mana agak nabo pawmo phangbadagi Imphal Morel lambi gi manapta leiba lilong Maril Khong makha lekai da myo ema masing yamlaba WI tablet ki corner fare drug the corner far myo do ngasi ayuk sanga phangda leba custom division office ta pangwising mamang na puthokre far myo adugi maming MD Hefazdin sahi kulumdoi apokpa Riazuddin kawi Lilong Horbi Samru Khongdagini Mangondagi Kiji Tara Lumba WI tablet lak amorom phake Custom Division Anti Smuggling Unit ki SP B Robin Aponu Kivada Par tablet sing asi market talupa crore Tara Rongini drugs sing asi Morenom Dik Pusilakre Haiva Pau Ama Pangbadagi Mapam Madura Ngaidur Laingida Mui Asina Plastic Kama Pai Lapo Udagi Khan the Hon of the Port Mayomadu Hunduklam Laga Lerek Aming Manung the Sensin Kibadagi Tanaka Parki Bani Ma Pan what of the Lekom Lenang Murta Nam the Badagi Lekom Lenang Take Hibagalina Mapamadagi Miam Su Mateng Pangriki High K. Drugs in Adu have housed in Mu Emata Sinwala the Parki Bani Mahaksu Makatana Taba Wang Pahong Nabi Damak NDP S Eki Makada Kesama Resato Kre Highly
Armed Forces Ex-Servicemen Welfare Association Afeshwa Thawalgi Humnak Suwa Mapok Kumon Thoram Ngasi Thawal Achowada Leba Multipurpose Community Hall of Pangtokre Thoramatuda Tabuktagi Potharaba Lieutenant General Konsam Himalay Afeshwa Thawalgi President Retired Wing Commander A.K. Devendro 26 Assam Rifles Thawalgi Lieutenant Colonel Lian Amsong 26 Assam Rifles ki Yaripuk Post Commander Major Suresh Oinamna Athoiba Mithung Thoram Mapu Amasung Akhanaba Mithung Lansing Oina Sarugyake Thoramgi Athoiba Mithung gi Warul Pedro Retired Lieutenant General Konsam Himalayan Haikibada Rajya Sainik Board Jila Sainik Board Likhat Pada Central Government Sada Humudanga Manga Putokani State Government Sada Kunga Kaktang Putokani Atai state singa Yengarubada Manipur ki ex-servicemen singi Kudung Sawa si Yamna Hantana Lady Rajya Sainik Board ki Mipam Manipur ki Oina Ngasi Pawa Tauba Pangthokpa Ngamdana Directly Masi Pagat Hanaba Agamba Maungda Honagani ex-servicemen organization labor sing Nasu Agamba Magi Todang Lominasi ex-servicemen ki Kudung Saw Daba Kaya si Atuba Matamda Lengaki Lusing Sing Dasu Kanghanba Matau Tai Haike Nasiki Thromaduda Tawal District ki Tawuktagi Potharaba Armed Forces Sing Amade Laikidraba Armed Forces ki Loinabi Singsu Sarvyaki Ex-servicemen ki kanosi sibagum karigum tawler mamne sahi anihung ke mamang sita aduna sibu hinkalag na ba ina konaba si mayam punamakki koi sidede phammi ba Ichilinaw mayam ki lagi mamuhay ki mayam si ki punna toraga hujik si higalakadra ina thajay masnida aina Lieutenant General retire ki Northeast ki ahanba kano ki aduna amani adugo ex-servicemen amagi awabadudi koi jo adum power Lamdam Masida Hokiba Sahi Lising of Sapan Marpu Humdagi Palan Tawna Laklava Sri Krishna Janmashtami ki Palan Kumsi Sahi 2000 Lisingan Aniga Suna Drama Pan Ing the Su Waidi Salam Nintozam Lekai Nityananda Mandri da Pantokre Thoramdura Sangit Academy Kaksingi Principal Khetri Godadhar Singna Thoramapu Kaksing Municipal Council Chairperson Narem Sanjit Kumar Nath Mithunglen Amade Councillor Singh M. Memsa Devi M. Uma Devi M. Memi Devi Amade S. Premitana Akanaba Mithunglen Singh Oike Now the same Kiba Manipur Lok Ayuktagi website https://lokayukta m.n.nic.in ngasi Manipur Lok Ayuktagi ahanba chairperson retired justice T Nandakumar Lok Ayukta sigi North AOC Labor Office ta launch tawkre launch tawgi thromdra chairperson na media gi myoy singda Lok Ayukta gi function singi matang da sugai wakhang sing thamke Chairperson Haikibada Lok Ayuta si Biam Yamadi government ki marupni Biamna Lok Ayuta da complaint tawuda singdaba amadi tawningdaba tawridabani Lok Ayuta si independent body amadi Sanja Tumjaga Mari Lenaba Singi Maralda elected public officers sing public servants sing amasong public functionaries sing da Tijin Humjin bagi thabak maning tamna sataba ngami haike Manipur ki Singi district singda Lairiba Autonomous District Council Singi Employees Singi Pension Scheme Sathan Birakpabu Harau Nungaiba Amadi Manipur ki Minister Deputy Minister Tribal Affairs and Hills ki Minister ADC Sandil ki Chairman Vice Chairman ADC Sandil ki Executive Member Tribal Affairs and Hills Finance Department ki Officials Sing Thabak Asida Mateng Pangbirakpa Punamakpu Thagatpa Phongdukpagi Thoram Ama ngasi Sandil District ki Mosang Pantha Village the Laiba Autonomous District Council Sandil Office Complex the Pangtokre ADC Employees Pension Demand Committee Sandil na Sindra Pangtokiba Thoromduda ADC Sandil the Chairman D Ringo Lamkang na Atobi Mitung Vice Chairman S Tongpao Matiana Thoromapu ADC Sandil the Executive Member Education TS Kanun na Akana Mitung Waiki Ngasigi Thoromduda ADC Employees Pension Demand Committee ki Secretary TK Mosilfana Pension Scheme asi Pangnaba Honor Kibagi Wari Miam the Paodam ki ADC Sandil ki Chairman Vice Chairman Executive Member Singh District Council Member Singh Manipur ki Singi District Singh dagi lakpa ADCE
PDC की Central Executive की म्योई सिंह ADC Standard की former Chief Executive Officer सिंह Teachers Association की हाल की President अमदी अतई म्योई के आदा खुदोल तमदुना नुंगाइबा अमदी थगतपा फोंदोके All Tribal Rights Protection Forum Manipur amadi All Tribal Chiefs Forum Manipur anina kusamna sinduna tribal leaders singi apun mapam mangasi Tribal Research Institute Singmairongi mini conference hall of Fangtokre Mipamadu Tribal Apex Body singi leaders sing ADC sing youth amadi student organization Nupi Sangsa sing social worker amadi academic science sing su sarugyaki rona tongan ba warep kyasu lauki hairi United People's Front Manipura lisang sinna satharakpa masamo phabatinjang kaijang daba samasama oina bakonabada haksel asi yamna maru oiba amani haiba wakalonda sangsilakiba khongthang gi saruk ama oina ngasi Thawal District Hospital gi fibam yeksinkhre haksel ga mari lena state amadi center lengakna miam da piriba khudong sawasing miam da hakthengna yohunba Ngamlibra Haibagi Matang the United People's Front UPF Manipuri President W second Alusingba team Aduna District Hospital ki Medical Superintendent CS Memsa Amadi Mahaki subordinate staff singa Pamidaduna Hospital ki awat apa ki agi matang na warishanaki Tungda Kongsat Aduga Mari Lenana UPF ki President W second Apulu Pada Hospital ki apun staff sahumbo manga Legadabada staff sadiga kulumdoi kaptana matau tauri medicine specialist Dr. Ani Legadabada amalai general surgeon amal talaite casualty da MO kulma Legadabada MO mapan kaptalai staff nurse yakhaini thoi Legadabada kuntra nursing sister nipan Legadabada manga lay electrician post laite ambulance sinaba yadana lay OT anigi achowa machine ama yadaduna lay OT equipment sing up to date oidre ultrasound machine han leramba adu yakidre anova ma install toromle adsu yadre doctor su leite blood banking equipment wat pana license renewal tawagi matam Europe power renewal tawa ngamdana leiri public toilet leite anabashing ki toilet ta public na sangsinduna leire loinana staff singi pampam thokpa incentive sing hospital gi awat apa mentioning da staff singna phangba ngamdana leiri haiba wapam kaya hospital gi maike degi khangba ngamle maram masina mari leinaba medical directorate amadi Manipur lengakna ahen ba miyeng sangyu haina appeal tarukle Asi sarkar gi maike degi blood bank gi leiriba kudong chadaba staff singwa liba amadi aikoi gi equipment mayam amang asi leitreba singa se United People Front UPP side tagi mari leinaba directorate mari leinaba medical Mantrina hariba awaba singa se kon birakanda Thobal amadi ma ke thangnana leibinari ba singa masung tanggi praja singa sina Thobal hospital asida lakpada aikoi hena nungaiba hena praja singi adungla afaba nungaiba hospital ma oina ba hona bada sarkar gi maike di akamba mating tobi Malemda lamdam masibu sakta iba Manipur gi sagol singi damak legakna arepa asheng masanaga damat thorang lokat tabana hairiba sagol sing sigi tungi mai tamang ngamji haina Manipuri Pony and Polo Players Welfare Association gi Vice President ke Dhanasandra Salmana ngasi Manipur Press Club ta pawmusing unawama da phongdokre mahna hai veterinary department na sagol gi damukta registration tawnam gi thorang pakhalakpa lup asina taram oklei adu sagol kajero sing Sagol Lojirba Singna Hosik Tenariba Masijak Sapam Directabagi Amasung Salbung Silakbagi Awabaki Tenari Manipuri Pony Conservation and Development Policy 2016 gi Manung the Yauriba Manipuri Pony Development Board ki Ahan Mipam English Singani Sumatra Tet ki November Tang Treta Pakru ki Vadagi Nasi Pawa Makat Taba Mipam Baklukana Maming Taki Policy Oina Lady Veterinary Department Sahi Gi Oina Polo Club among the Sebrum Karapivana Sasi kan bangamloi mau sagi lejerum basakta ham oiba mukham sing amasung kangji buksing hana kanduna thamdrabadi sagol sing lambi sorokta thoroktuna khudong thiban nangba tabani veterinary department ki makhada leramba Manipur Poly breeding farm tingkai khunokda department asowa senfam kaya thada duna manghan khrabagi matungda mafam hongdokna bagi haingangda poni sanctuary sengbatnaba asowa tharang ama paikhalibasi
lupsina yabangam loi ngasi gelengang na manipuri pone gi damak tung koine sanna ga damat orang atu bada lokhot piduna masijak safam leitabagi awaba amadi sanar singna kangi bung leitabagi awaba se ahan ba thorang oina lokhot piu lup asina sagol gi damak hauki sahi polo season dagi amuba best hetuna tournament sing da saruk yaduna laklei atu bada mari leinama department na sagol gi damak aseng mare pa ama praja mayam da laptok trabadi Lagniba polo season 2019-2020 ki tournament singa lup sina tongan ba phong sangsi lagani miyam na mateng pangbiduna manipuri poni kanam ki asobu thodang lomina si haina su ke thana sandrana phongdor klei lup asina sarkar asina perigumba poni hi dama sabam bidraba sanabung singa phoktragadi lup asina lakudriba polo tournament singa makan makap ya kunung jangjamne ko amasung 레저리바 목사기 레저리바 작가가 마방싱다 에코저 할다 그러면은 뭐는 사설이고 뭐야 무슨 것도 가서 아그 동안 무슨 양 무슨 것도 해봐 마시다 그걸 마셔야 마시 내가 무슨 머리는 어디 바면서 구구다 버려야 누구시 돼 많아 India amasung United Arab Emirates UAE ga lainari balaro itiki amasung nat ki oba marida sakhut na hanabagi dabakta Prime Minister Narendra Modi na lebak adugi Crown Prince Sheikh Mohammed bin Zayed Al Nahyan ga unaduna khanakre Prime Minister Modi bu brother haina mingo buga lena mahaki ani shuba yumda lakpada taram na okli haiba wafam Crown Prince na phongroke lebak ani ge mrak lainari ba mari ase hena kangkhat hanaba Crown Prince na kanna honari haiki External Affairs Ministry gi wangloi Ravish Kumar haiki da lusingbani gi lainari ba mari ase na anov pangal ama yaure Lebak ani ki laloliti ki senfam ase US dollar trillion manga 2024-25 tadi soida yorgani hairi UAE ase India ki third largest trade partner ni US dollar billion humdra manga ki India da UAE na crude oil yamna chauna piribani haiki hauzik aroibda marobi pau amuna pijari BJP ki senior leader amadi hanagi finance minister Arun Jaitley laikidre Armed Forces Ex-Servicemen Welfare Association Tongwangi Homlak Suba Mapu Kumon Thorum Pangtokre Loinana Prime Minister Narendra Modi na United Arab Emirates ki Crown Prince ka unakre Ngasi gidi Paodam Sanuk Saba matang se lojire miyam amukana khulunjari